ngasi phongkiba tongan tongan ba manipuri sifung singa masum thokiba thodo wathok singdagi maruibi ipauk sikmya ma thamjagi hanbre isel express dagi lokasaraga manipur mi simina thokpra tubin lairakhiba pm medal lobudadi thagatpa phongdorakle manipur sathiba mi simina ki thagdok tha mangaram suraglaba fawbada nupi eni gi viral video gi matang natana wafum amada phongdoktana lakliba prime minister narendra modi ngasidi manipur gi wushu sanaroi naurem rosibinana Hangzhou Asian Games 2022 da silver medal lorak padari thagat phongdorakle Twitter hairamadi X haina maming on khraba social media platform na thagalak wadol da Modi na hai Rosibina Devi Naurem KG gi khumphu gi wushu masana da silver medal lorakle aikoi gi haisinglaba madi kathokpaga loinaraba sanaroi asina khwai gi phaba mong da haisingba du utkre ma ki discipline amasu determination adu tamjani ngai ni Rosibina bu thagale haidi Adominamak me ahum digi horakiba Manipur gi tamthibi irang asida miyoi chamaga humdraga manga gi punsi mangraba miyoi kuntrana thiba khangdriba masam miyoi lising humpu henmana lanjena duna maramda mission oiriba sigi matang de wapum amata phongdoktuna lakibani nupi ani gi viral video gi matang na wapum khara phongdokiba duna tana ngasi phabu Manipur da thokdiba lala sigi matang na di appeal phaw taroktribani Manipur gi MLA minister kyana Delhi da kem tawduna makpo unajagi haina permission lawnana bo khona kiba kya laikhrabasu ayaba piraktabana ngasi phabu unaba ngamdra lairi Manipur mi sibadi wafam amata phongdoktraga Rosibina na silver medal rokri thagat phongdorakli ba sigi wantok miyamna khanbada lamba phangdaba moiri irang asi lusinbina ba Manipur gi miyam amati lusingba kyana takshinduna lakiba union home minister Amit Shah su Rosibina gi mai pakpa sida thagat phongdorakli Amit Shah na sapmana ba social media platform da Rosibina bu thagat phongdokladun hai Asian Games da Rosibina na India gi dam medal thangatkre ma ko kyara khana thagali matam puna makta nganduna leiba oirasanu haina phongdokli asigumlaba thagat waising asi phongdokpibaga loinana Manipur da thoklibi irang asi lusin birabadi Manipur gi miyam hainingai leitana center gi lusing busingbu thagat narakani hainasu pausida makhatana phongdorakli atopa pawmana Delhi da kem tawduna leiriba MLA singi marakta senior minister ama fawba yawdabadagi penadre Manipur kugi tourist na landarakadagi thamanga farakadaurabu watho asi solution ama puraknabagi damak ruling gi MLA sing Delhi da kem tawduna leiriba sigi manungda maru oiba minister ama kem mafamdudasu laktaba mifam tawbudasu yawdabadagi MLA singi marakta penadaba leiri haidi Delhi da huji kem tawduna leiriba MLA sing union minister Amit Shah na miyoi manga na saba round ahumla unaduna Manipur da thoklibu watho asi lusinna ba takshinduna leiribani makata na union defense minister Rajnath kasu unaduna wari saba laikhrabani solution ama puraktriba fawa Manipur da hankhiroi haiduna pressure tawduna leiribani Manipur gi minister na ruling MLA sing sigi thaudang asi hairiba senior minister asi da sinaribani mak no makhak masa ulamlaga amuhana mayam gi marakta sanglakidre Youths of Manipur gi lakliba team ngasu wari sanaba matamna hairiba senior minister si yaude thawong sida MLA singi marakta pena daba sauna leiri hairi luraba tanpham sida puna thaudang lominaduna tanaraga decision lawdaba tuda khanaba yaudaba haibasi apunbagi saktamda akaiba lei masimak makhatana sathaba sumloi hainasu MLA singi marakta gi pena phongdorakle hainasu pausida makhatana pali Amaramdana Meetei sing Delhi gi lambi sidai da kana leijadraba gum lehaliba karigino lokesor Irang asiga mari leidana Meetei sing Delhi gi lambi sidai da kana leijadabagum lehaliba karigino mahairui ani gi mihata senaba sing serak pi yuhaiduna mahairui sina sangsilakpa democratic oiba khongjang adubu water cannon sejinaduna tanbigi muhutta yeknabagumna close door da satakhiba thong yaningde angang sing aduda kalamdagi nongmaini hena lumna lawbagi Mawong utlibasi afaba khudam nati haina lenga ki hanagi speaker khundrakpam AC gi MLA TS location phungdurokli Babu Pradali Buma ki quarter da pangtoba pawgi mifam amada MLA location makhatana hai PR salai dribi state amada CM gi sakti uthoktuna angang sing sokolamda baye khongjang hauhraba angang sing adudi makoi gi pandam phangdriba phawba sangsin leploi lepte haiduna makoina sokpadu aikoina yenglaga leigedra haina hangladuna irang asida angang singda miyeng sangsin bigano Ngami haiduna khongjang yaurib angang sing sokolaga wari sabigi sanabi toksi phi thongdaba koki nupi ani gi video viral dadi PM na leba asi thakthakningan hi CM yaun MLA minister sing akan mamona kanem takhi adabu koki lalabu sing na mahairoi ni khangna hatopikhraba anga ani gi misi du gi matang dadi PM amadi
viral video da kanyam tawkiba langa loising tumina lairiba karigi no haina su hangladuna PM Narendra Modi na mahaki miyamda manadaba miyeng yengliba si pendaki anga ani hatkibi case asi NIA da sinabigi muhuta CBI da karigi sinaribano Manipur yaurakpada CBI pungsam sami haibise CM na khangbidaba karigino security forces prik sauduna leraga isa ani ge haksanga do thiduna imung munung khusinaba ngamdriba si Manipur si kayam sawbagino pikraba Manipur sibu khurkan pangalabi India gi processing laina kuki terrorism gi mukut laidiba sina takpadi center gi bias oiba lenga nani imaleba kananabagi dama Congress ki MLA manga pham konduna lairu henisu magna makha takhena pausna makha tana phungdurakli atopa pawmana mahiru ani hat khibigi khongjangda police ki kahenwa thawong nupi marupna kanem tarakli singlak thabak pangthopa ngam khidraba CBI ni CM na pauksida khaklemna tharoi habigi mahut maralai bising farga sairakpio koki khulai pai bising farga tamthina hatopi khraba mahiru ani laikhidabagi matangna yaningdaba phongdoktuna mahiru singna sangsilakiba democratic oiba khongjangda state police ki force na satakhiba kahenba thawong adu all Manipur nupi marupna ninda tawi haina nupi marup asiki surul amana hairi surlasina hai linthoi ngambi amasum Hemanjit anipu miyatina halamkiba linthoi ngambi gang rape tawkhibigi paw kaya lairaga state ki home department na karisu tawbu ngamdriba si karigidamaktano media da phongba khaki thaba asi tawroisi sabsaba nathau pangtho singda law and order leitaba gum thamliba si karigidamaktano haina hangladuna pawksi da lemna tharoi haina ngangbagi muhuta na samak satuna culprit sing fawad hakthingna sarugya kadamani CBI da sinara case asi koithokpa kanaroi case lising CBI na thabak pangthokpa ngamkhidrabni maram aduna Manipur gi home department hana investigate tahoudrabasu hauzik sabsana mari lenaba department gi authority khudimangna sabsaba thabak tawsi CBI gi authority da sinakre haiduna lemna tharoi haibanadi karisu kanaroi haidi phamko anduna leiba kanaroi miyam ga loinana protest sangsi adungai gi nupi ani gi viral video da prime minister amadi Manipur gi minister khuding rolling gi MLA khuding na Manipur sin metung sit and protest sin ki badu kawno hauzik su anga ani hat ki begi thaudokpu justice phanaba protest tawminasi pham ko anduna laibigino miyam gi lande gi adum gi tolop amadi expenditure khuding sijnari bani na khoina kathoklaba miyam su kathokpa hirakani haina nupi maru ki president ti sakina phongdoki hari handa anga ani hat ki bega mari lendana Manipur gi higher secondary dagi university amadi medical college singi mahairoi singna pianaba phongdoktuna strike changsilakri adubu laibagum laitabagum tawriba pham koliba minister gi pawtak makhada mairoi singbu phusaiba tamthina otnaiba makhal kya gi rubber bullet tear gas chemical gi masak sing kapsinba tamthiba thawdo kya duna sathina sokpa palhale masimak CM gi pawtak makhada tawbani haibada haimama thoklai adubu media da phongdokpa zat regiment gi army sing striker sing laksinanaba masa khangdana toromagum phongdokliba si yumpham yaude panama si yenglaga ngangthokhibaga thabaga sap manana athubada mahiru ani hatpasing phagadabani ain gi matung in action lokhonaba taksilakti mahiru ani hatkibagi video thasigi kunga mangara viral oirakpari gi September kunga tarukta haunaruba tawdun Imphal Sargi maming Leiraba maisang kya gi mahiru isna governor amadi minister gi office tamna sanction kiba ihau khongjang sing state police amasum central armed force na sadakiba ka hen da thawong du yaningi mahiru isna angang na sanction kiba ihau khongjang state police amadi RAF personnel sing tungi yumburil oigadoriba mahiru khunaibo tamthin ot naibi bedagi mahiru samagom forum suon kibada senaba singi matakta atubuda action lokhana ba taksilakli hanesu pausta makata na pali makhasa tharak poina to pawmana Minister MLA yauna look kya na mahiru ani hatkibabu kanem tawbugo loinana awaba phungdorakli thaudang pauksi digi lokasaraga hawkibu July tarukta mangkhibidigi thingnariba Imphal West district ki Sagolban Tera Tongrom laikai digi mahiru hizam ninthoi ngambe amasum Tagel Kolom laikai digi mahiru Fizam Hemanjit anibu hawkiba numit kharani sita khulai paiba koki militant sina mihathina hatopi khre haibigi video amasum photo sing viral oirakpasida lamdam sigi minister MLA yauna loop kya na miat asibu kandem tawbo loina awapa phungdorakli mahiru ani mihathina hatkiba bu kandem tawroduna Manipur education law and legislative affairs ki minister Thanaujam Basanta Kumar thadorakpa solamana hai mahiru ani minungsi yaudna tamthina hatpi kibasi yamna thamoi sokpa tahoidaba thawdo amani asigumlaba tamthiraba mihat asi makhatana amuhana tawbidanaba mari lenaba singda appeal tawbaga loinana imung manungi awabada sarugya jari hadi
Mairoi ani kuki militancy na mihathi na hati ba thaudo os yamna thamoi sokpa thaudo amani hairaduna hauji New Delhi da lairibi Nauria Pakang Lakpa Kendra ki MLA su OIDB Manipur State Women's Development Corporation Limited ki chairperson OIDB Sagol Sem KB Divin Hai Sahi Nauribi Mahiroi Lintoi Ngami bu nupi OIB ki ikai kumna ba manghalaga miatina hatpi khiba aduga Mahiroi Hamzit puna Saitum na thomlaga hatpi khi haiba thaudok se akan mamona kanem tawe Haujik si kuki narco terrorist singa Meetei singa akan mamong da lan thengnari haiba oirabasu International Humanitarian Law gi matung ina lan gi Matamda misa miyam khut thawa yadaba haiba satna kanglon kya su leiribani asigumlaba satna kanglon kya laina kuki militants na sahi noribi school gi khaw lairik puduna sasaba mairui ani bu faraga miyobi gi list na taba mongda otpi nei vidaga hat ki bai bisi ma khaki na tana miyoy khudima ki thamoi sokningai oiba thaudongni mairui nupi masa ama yauna mairui sing ot panei ba masu miyathi na hat pai bisi leipak sigi mama oibi nupi sing amasu tongi yomborel oiribanga sigi naharol sing bu otpi nei biduna hat pane hena lawe maramaduna asigumlaba tamthiraba malemgi mafam amatada satnadaba kuki narco terrorist ki miyat asi makhatana satabigeno laikhidraba mairui singi imung manungi awabada nupi mihut ama oina amasum khunai sigi mama ama oina saruk yazari haina sirol sina makhatare haujuk Delhi da leiribo oinam kendra gi MLA erengba nalini na thadrok sirol mana hai mahairoi linthui ngam mesum hemazid ani gi mihar asi yamna tamthiba mongi menung silaitapa mihani asiguma mihar asi yamna thamoi sokpa thodoni MLA mesum mama ama oina nungai tapa fawi thodo osina maram oiraga maikei kudimaktagi tholaktuna tungi yumbi oigedoriba mahairoi singna khang bangamdaduna kholaw kya lauduna yaningdaba phongdokpada aso apan kya thokhiba sibu maki maikeri nungai taba fawi mapung oina tungi yomborel oiba sahi noriba mahairoi ani hatkibigi thaudo si akan mamona kanem taba loina imung munungi awabda saruk yazari haina MLA minister singi sterol sina makhatari Delhi da leiriba pasoi kendra gi MLA sapam kunjakesor kebna thadorokwa serol mana hai laikhidraba mahairoi ani bumiyathi na hatopi ki besi miyoibigi lisanati asiguma lisan asi akan mamona kanem tawe loina imung munungna puhauriba awana da mahaksu pasoi kendra ki MLA ma oina masum laikhidraba mahairoi singi mapa sakpa ma oina saruk yazari mahairoi ani si mangkhre haibigi pau hek tabaga mak masam yamna haksina lobo loina Manipur gi state minister yauna lepa osigi home minister Amit Shah paudamduna mangkhraba angang singbu phangnaba thibinaba haijabadagi union home minister na case asi CBI da thigat hanbirakpani aduna case asi da CNRB sing athubu matun fogatun ain goiba matik sa basarak pirakani haibasi ma ki aset pathajabani haidenasu pawsda makhatari makhasatarak poina ngasi phongki bhoyalan paw phoksi ki ani suba page taki lakusarga special content moina memna thamjaramge thamoi paudam hoyen indu Meetei-Kuki Unaduna Wari Saba Nong manini mobile data amari internet service hanglingi matamduda WhatsApp ki khuthangda message amakak phangki social network ta mayamna share tawnarakpani akaknaba marup amana akhadana tharakpa message nati makhal kya gi message masing khangda thanarakpani na thoina lumna lawrute asumbasu oiramba yai aranbasu oiramba yai adupu paudunu ehakpu wakhal amadi khalanki paujil adu phangkiba ithantadi oiramloi Baru mapang atay su pangnaramgani adobo kanamatana react tawnarakte kananasu lumna launaramda basala khangningduna izaribani waring sigi wahawdo oina naga singa apunbe apex body oiriba United Naga Council UN sina thadorokpa sironi hai Manipur hauzik kanglup ani kuki amasum Meetei gi marakta yengthinariba soknariba lana si lusindanaba amata ngairaba pambaidi kanglup ani gi lusingba sing unaduna phaminaraga wari sadoknabani nakal ani gi lusing busing na wari sana na bagi damak sem sarabadi madu gi damak nakal ani maki miyoi sing na khudong thiba mata thoandana asin arang tawna ba naga sing na matam super sem saduna lei haiba paujal sini tabi ramlagani mem so naga isil inauk sing ID naga haina su kauningde tangkhul ka bui mau maram asumba kauningi makhoi punamak lamdam sidi gi haukiba asingbu yelhomi ngaktani makhoi di ningthina khalamani Meetei haiba furup sidi horakpham zat lon manadaba miyam punchinaraga semanati political expressions manadaba amasum lup masa sing punchilaga semba apex budi lup amana piba detect akan baya thangamana control toba kanglup tunati Meetei di ningthau lengak loiduna miyam lengak satnaba laipak oikhre tung miyamna khanba lusing lamdam sigi lengak mapuni makhoi na lepi lamdam sigi maraibak Political issue khradigi Meetei-Kuki mungnare
Manipur kauba apun political entity itu thugai duna Kuki len kauba anoba entity ama semlagi haiba political demand atu da Kuki singna Meetei de attack toraktuna communal violence amagi mainasraki thamanga subna satharaglaba full scale violence amoiraki amasam political issue sigi maru hulamba Kuki MLA taraduri kariguma makhalgi political decision amata lawba ngamjadraba nauna sema organization ITLF ki minung sigi mapal tangduna hingjaba tolaba thawai oiramle Manipur amasum Bharat Lengang karamba protocol gi makhada indigenous tribal leaders forum gi leaders singbu political dialogue amagi dama sewa piduna kawgudribano mataw asigum Meetei Frugi counter ihosibu lusing liba coordination committee on Manipur integrity kokomi all Manipur clubs organization amko Federation of Civil Society folks na singba mifam sidasu Manipur miyamna Meetei sina kariguma makhalgi political authority amata pibalati They are not authorized to represent the Manipur peoples in any kind of political dialogue. Political issue ki damak political leader, masum social issue ki damak social leader anisi yasin naroi dabani. Adubo coordination di lain ka dabani. Aisyu Manipur ki wathok si wakhaina bamata ngai ra pambaini. Tripartite natragana tripartite negotiation nakpak ani natragana ohum phaminaduna wari sanaba. Wari sanana bagi damak ihan hanbada Tangai Fadrivasi Wari Sanagaduriba mi natragana party singdu unabani kanaga kamdona kadai unabadu meaningful natragana fruitful meeting kaukadage amasum wakal mondrang sanarui sahi sa kya lising ani hen ki mamangi wari amaning singlai lairik amada pakhibani Bagaban gi thakta lairibani launariba buddha amasu mahabir matam amada khunga amada pun laiminabigi tanpam amalaklami nomodi makhoi animak mithung sang amakta laiminarami adubu onthokpani makhoi ani unakhide wari amada sanakhide makhoi gi tunginba singakhi ngangnakhi karigino makhoi ani tangna phangba khudong sabasing arembada manghandana unadana wari sadriba napan ani thengainabigi awaba khudong thiba haibadu oipatai makhoi ani unaduna phaminaduna wari sanaramlaba miyoibu khunai gi sidamak Kayat kana po enang matabano. Miye ani thamu ani natragana kanglop ani unabigi wari saruraga wapam amaning singlai adom thengnabir khrabra unaba meeting haibisi makhal omsui ahanbada karimata khangdaba apangba ignorance loksingi mangal watpa mi natragana miye kanglop ani unaba amana hai amana tada amana ngangi amana lauda leptana wari sagani leptana mara yenagani ngangnaribadu karino amana amadagi pamnibadu karino khangdana meeting adu luisin kibo anira ohumlak unaraba scoration purapangamdaba ani suba makhal gi meeting loksim mangal fanglaba taibang pan simayek singna uraba asingba mi natragana kanglup ani unaba asiguma makhal gi meeting dadi asikpana ungphaunaba lolduni wahai gi mathau leitrabra amana amada yenglakpa mi yengadu ubudata thamoi phaun ubangamba Asikpa kauba isildugi torban wang mada lepla wari sanari belusing bani Buddha masu mahabir ani na khungangdugi mithung sangda unakhiba ahingduda makhoi ani wahai gi wang mada miyengdugi khuthangda wari kya sanaki thamoi ani haunaki warep kya launaki warep tugi mahini sahili singani gi tungsida su makhoi gi wakhal liklamda satpa ani khana saina tawdana nungsinara leminari besi ahum suba makhal gi meeting unaba makhal asini khwaidi khudong thiningai loksing laba amaga loksil manga phangdriba amamada leiba kanagumbaga unaba haising laba wangloi amaga mana pangba amaga wari saba loksing badugi budi loksing tararoi daba kanada taklobigi kari kanaba asigum laba makhal gi unaba sidana khangdaba apangba amamada leiba mahakna ngangbatana mathawoiba loksing laba mahaki tumin leiba tabatana mathawoiba matang matam sabada mana khangba atopa lol amada pakhum pinaba semsaba Kuki ge Meitei ga phaminaduna wari saba taraba karama makhal gi meeting no oirakadoriba muna wakhal tahok seba mayamna thamjage hadu hosukina di myam paus matang sa lusinjage mas myam punna no update ngaminase